ꯅꯣꯡꯗꯝꯕꯅ ꯇꯝꯕꯤꯔꯝꯃꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕ ꯋꯥꯔꯤ ꯑꯃ ꯄꯨꯟꯁꯤꯁꯤꯗ ꯅꯪꯕꯨ ꯊꯦꯡꯅꯔꯛꯀꯅꯤ ꯈꯜꯂꯨꯗ ꯊꯦꯡꯅꯍꯟꯕꯤꯔꯦ ꯅꯨꯡꯁꯤꯒꯦ ꯈꯟꯈꯤꯕꯁꯨ ꯂꯩꯇ ꯅꯨꯡꯁꯤꯔꯨꯔꯦ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯗ ꯑꯔꯥꯟꯕ ꯁꯤꯕꯤꯔꯛꯂꯤꯕ ꯊꯃꯣꯏ ꯍꯨꯕꯤ ꯂꯥꯜꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯅꯪꯉꯣꯟꯗ ꯂꯨꯞꯆꯔꯨꯕ ꯑꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯔꯥꯜꯂ ꯏꯔꯥꯜ ꯑꯁꯤ ꯃꯁꯤꯕꯤꯗ꯭ꯔꯤꯉꯩ ꯀꯔꯤꯒꯤ ꯅꯁꯥꯒꯤ ꯅꯔꯥꯜꯗꯤ ꯌꯥꯖꯕ ꯉꯝꯗ꯭ꯔꯤ ꯌꯥꯎꯔꯤ ꯅꯪꯒꯤꯁꯨ ꯆꯥꯎꯅ ꯅꯔꯥꯜ ꯑꯃ ꯊꯃꯣꯏ ꯑꯃꯕꯨ ꯑꯌꯥꯝꯕ ꯂꯧꯔꯝꯗꯅ ꯁꯨꯝꯕꯤꯔꯝꯕꯒꯤ ꯅꯔꯥꯜ ꯑꯃ ꯇꯥꯝꯅꯥꯗꯣ ꯈꯨꯗꯣꯡꯆꯥꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯒꯅꯤ ꯑꯣꯏꯔꯣꯏ ꯈꯪꯉꯨꯗ ꯃꯇꯥꯡ ꯆꯥꯗꯕ ꯋꯥꯍꯪ ꯑꯃꯕꯨ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯥꯅ ꯆꯤꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯝꯗꯨꯅ ꯐꯤꯔꯦꯞꯄꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯏ ꯕꯦꯕꯦ ꯀꯅꯥꯅꯣ ꯕꯦꯕꯦ ꯍꯦꯛ ꯄꯥꯜꯂꯛꯄꯒ ꯐꯤꯔꯦꯞꯄꯗꯣ ꯂꯦꯞꯅ ꯂꯦꯞꯅ ꯃꯨꯔꯇꯤ ꯑꯣꯜꯂꯛꯂꯦ ꯇꯥꯝꯅꯥꯗ ꯆꯞ ꯌꯨꯡꯗꯨꯅ ꯌꯦꯡꯂꯛꯏ ꯋꯥꯍꯪ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛ ꯍꯪꯉꯛꯂꯤ ꯀꯗꯥꯏ ꯌꯧꯅ ꯃꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯕꯒꯦ ꯀꯔꯝ ꯇꯧꯅ ꯇꯥꯝꯅꯥꯅ ꯈꯪꯂꯝꯂꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯇꯥꯝꯅꯥꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯅ ꯌꯧꯍꯜꯂꯝꯂꯤꯕ ꯈꯪꯂꯨꯕ ꯅꯠꯇ꯭ꯔꯤ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯂꯣꯠꯁꯤꯟ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯅꯛꯅ ꯑꯆꯦꯠꯄ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃ ꯇꯥꯝꯅꯥꯒ ꯂꯩꯔꯤ ꯇꯥꯝꯅꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯊꯔꯛꯏ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯤꯕꯁꯦ ꯕꯦꯕꯦꯅꯤ ꯕꯦꯕꯦ ꯀꯅꯥꯅꯣ ꯕꯦꯕꯦ ꯍꯥꯏꯕ ꯃꯤꯡꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯄ ꯈꯨꯗꯤꯡ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯥꯎꯍꯟꯅꯤꯡꯈ꯭ꯔꯕ ꯑꯃꯟꯕ ꯆꯦꯃꯥꯏꯗꯣ ꯐꯥꯀꯠꯇꯨꯅ ꯂꯥꯛꯈꯤ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯃꯤꯡ ꯑꯁꯤꯅ ꯃꯤꯠꯂꯨꯗ ꯋꯥꯔꯧꯕꯒꯤ ꯄꯦꯟꯗꯕꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯇꯧ ꯐꯣꯡꯗꯣꯛꯄ ꯑꯣꯝꯆꯥꯛꯅꯔꯕ ꯊꯃꯣꯏ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯅꯥꯟꯊꯗꯧꯕꯒꯤ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯦ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯀꯨꯞꯂꯨꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯅꯥꯟꯊꯔꯛꯂꯒꯅꯤ ꯑꯗꯨꯕꯨ ꯇꯥꯝꯅꯥꯒꯤ ꯃꯃꯥꯡꯗ ꯅꯥꯟꯊꯍꯟꯕ ꯄꯥꯝꯗꯕꯒꯤꯔ ꯃꯃꯤꯠꯇꯨ ꯀꯨꯞꯈꯤꯗ꯭ꯔꯦ ꯀꯨꯞꯇꯅꯕ ꯍꯣꯠꯅꯔꯤ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯇꯥꯝꯅꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯅꯥꯊꯩꯗꯨꯅ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯈꯜꯂꯨꯗ꯭ꯔꯦ ꯂꯣꯠꯁꯤꯟꯕ ꯆꯅꯩꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯈꯜꯍꯟꯗꯨꯅ ꯂꯥꯛꯂꯕꯅꯤ ꯇꯥꯝꯅꯥꯒꯤ ꯃꯐꯝꯗ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅꯁꯨ ꯃꯌꯦꯛ ꯈꯔ ꯁꯦꯡꯍꯜꯂꯒꯦ ꯈꯜꯂꯛꯂꯦ ꯋꯥꯔꯤ ꯑꯗꯨꯅ ꯃꯤꯡ ꯑꯗꯨꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯃꯁꯤꯡ ꯊꯤꯉꯝꯗ ꯍꯥꯞꯂꯛꯂꯕꯁꯨ ꯈꯥꯡꯂꯒꯦ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯇꯞꯄ ꯆꯣꯛꯊꯔꯕ ꯈꯣꯟꯖꯦꯜꯗ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔ ꯃꯤꯠꯃꯥꯡꯗ ꯆꯤꯡꯁꯤꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯒꯤ ꯕꯦꯕꯦ ꯑꯁꯥꯎꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯅꯦꯝꯊꯖꯅꯕꯗ ꯍꯣꯠꯅꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯥꯎꯕꯗꯨꯁꯨ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯅ ꯅꯝꯈꯥꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯌꯥꯖꯕꯤ ꯕꯦꯕꯦꯅꯤ ꯑꯩꯒꯤ ꯕꯦꯕꯦ ꯍꯥꯏꯔꯒ ꯇꯥꯝꯅꯥꯗ ꯐꯥꯖꯤꯜꯂꯤꯕ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯣꯔꯐꯨ ꯀꯥꯝꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯅꯥꯏꯇꯣꯝꯁꯨ ꯇꯥꯔꯝꯗꯦ ꯅꯥꯏꯇꯣꯝꯁꯨ ꯍꯤꯡꯂꯝꯗꯦ ꯀꯩꯒꯨꯝꯕ ꯃꯥꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯗ꯭ꯔꯕ ꯉꯁꯤ ꯑꯩꯁꯨ ꯅꯪꯕꯨ ꯍꯟꯗꯨꯅ ꯌꯦꯡꯅꯤꯡꯂꯝꯃꯣꯏ ꯎꯖꯅꯤꯡꯕ ꯁꯛꯇꯝꯗꯨꯅ ꯎꯕ ꯐꯪꯉꯛꯇꯕꯗ ꯃꯥꯟꯅꯔꯨꯕ ꯁꯛꯇꯝ ꯑꯃꯗ ꯃꯤꯠꯁꯦ ꯄꯜꯂꯨꯕꯅꯤ ꯇꯥꯝꯅꯥ ꯍꯦꯟꯅ ꯈꯪꯅꯤꯡꯂꯗꯨꯅ ꯍꯧꯖꯤꯛꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯌꯥꯝꯅ ꯇꯦꯟꯅ ꯄꯤꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯝꯃꯒ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯇꯥꯝꯅꯥ ꯉꯥꯏꯉꯝꯗꯅ ꯑꯃꯨꯛꯁꯨ ꯀꯗꯥꯏꯗ ꯐꯤꯔꯦꯞꯄ ꯃꯃꯥꯏꯗꯨ ꯁꯥꯏꯠ ꯑꯃꯗ ꯂꯩꯊꯣꯛꯂꯨꯔꯒ ꯀꯨꯞꯂꯨꯔꯦ ꯃꯃꯤꯠꯇꯣ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯄꯤꯔꯥꯡ ꯅꯥꯟꯊꯍꯟꯈ꯭ꯔꯦ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯌꯥꯝ ꯊꯨꯅ ꯐꯠ ꯇꯩꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯕꯤꯔꯝꯃꯤ ꯀꯥꯏꯅ ꯃꯩꯁꯥꯁꯨ ꯂꯥꯡꯍꯟꯕꯤꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯤ ꯑꯣꯏꯈꯤꯕꯗꯣ ꯑꯩꯅꯗꯤ ꯉꯁꯤꯁꯨ ꯀꯥꯎꯉꯝꯗ ꯂꯦꯜꯂꯤ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯤꯉꯩ
ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯈꯤ. ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯁꯨ ꯑꯩꯅ ꯅꯪ ꯑꯣꯏꯅ ꯎꯕ ꯉꯝꯈꯤꯗꯦ. ꯃꯥꯟꯅꯔꯨꯕ ꯁꯛꯇꯝ, ꯃꯥꯟꯅꯔꯨꯕ ꯅꯇꯧꯗ ꯑꯩꯅꯁꯨ ꯅꯪꯕꯨ ꯂꯛꯅꯗꯨꯅ ꯑꯩꯒꯤ ꯆꯣꯛꯊꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯒꯦ ꯈꯜꯂꯨꯔꯦ. ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗ ꯍꯥꯟꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨꯗꯒꯤ ꯍꯦꯟꯅꯁꯨ ꯂꯨꯁꯤꯟꯅ ꯌꯦꯡꯈ꯭ꯔꯒ, ꯑꯗꯨꯕꯨ ꯇꯥꯝꯅꯥ, ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯂꯦ. ꯁꯣꯔ ꯑꯃꯨꯛꯇꯪ ꯆꯥꯎꯔꯞ ꯍꯣꯟꯊꯔꯒ ꯑꯃꯨꯛꯁꯨ ꯄꯤꯔꯥꯡ ꯐꯥꯖꯤꯟꯕ ꯑꯣꯏꯅ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ, ꯅꯨꯡꯁꯤꯕꯁꯤꯁꯨ ꯏꯁꯥꯅ ꯌꯥꯒꯅꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯋꯥꯔꯛꯆꯈꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯕꯦꯕꯦꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯊꯃꯣꯏꯗ ꯆꯩꯈꯤ. ꯋꯥꯔꯛꯄꯗ ꯂꯧꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯂꯦꯞꯄ ꯂꯩꯇ ꯍꯦꯟꯒꯠꯂꯛꯏ. ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯑꯍꯤꯡ ꯑꯃꯒꯤ ꯅꯣꯡꯖꯨꯗ ꯏꯃꯥꯏ ꯈꯪꯍꯧꯗꯅ ꯍꯦꯟꯒꯠꯂꯝꯕꯒꯨꯝ ꯑꯁꯨꯛ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯇꯨꯅ ꯊꯃꯣꯏ ꯅꯝꯈꯥꯏꯔꯒ ꯆꯦꯜꯂꯝꯂꯦ. ꯏꯆꯦꯜꯁꯤꯒꯤ ꯄꯜ ꯑꯩꯅ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ. ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯖꯤꯟꯅꯗ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯐꯣꯡꯂꯛꯂꯤꯕ ꯊꯃꯣꯏ ꯑꯃꯒꯤ ꯄꯥꯎꯗꯝꯅꯤ. ꯐꯤꯔꯦꯞꯄꯒꯤ ꯄꯥꯎꯗꯝ ꯑꯗꯣ ꯇꯥꯝꯅꯥꯅ ꯀꯔꯥꯏ ꯌꯧꯅ ꯇꯥꯔꯤꯕ, ꯂꯥꯀꯣꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯃꯣꯏ ꯌꯧꯅꯗꯤ ꯄꯨꯁꯤꯟꯕꯤꯈꯤꯗ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗ ꯇꯥꯝꯅꯥꯒꯤ ꯊꯃꯣꯏ ꯁꯨꯝꯈ꯭ꯔꯕ꯭ꯔꯥ? ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯧꯃꯛꯅꯤ, ꯃꯆꯦ ꯑꯗꯨꯒꯤꯕꯨ ꯈꯜꯂꯛꯄꯃꯛꯅꯤ. ꯃꯤꯀꯨꯞꯁꯤꯗ ꯋꯥꯈꯜ ꯑꯗꯣ ꯂꯦꯞꯆꯕ ꯉꯝꯗ ꯅꯨꯄꯥꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯌꯦꯡꯂꯤ. ꯈꯣꯏꯁꯥꯎꯅꯕꯁꯨ ꯌꯥꯎꯔꯤ, ꯅꯨꯡꯁꯤꯕꯒꯤꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯒ ꯇꯥꯏꯅꯐꯝ ꯈꯪꯗꯕꯒꯤ ꯆꯥꯛꯆꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ. ꯕꯦꯕꯦ, ꯃꯥꯒꯤ ꯃꯆꯦ ꯕꯦꯕꯦꯗꯨꯅꯤ ꯃꯥꯅ ꯊꯤꯔꯛꯂꯤꯕ. ꯁꯤꯗ ꯐꯤꯔꯦꯞꯄ ꯃꯥꯒ ꯃꯔꯤꯁꯨ ꯂꯩꯅꯔꯝꯂꯕ, ꯑꯗꯨꯒ ꯑꯃꯨꯛꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ. ꯀꯔꯝꯅ, ꯀꯗꯥꯏꯗ, ꯀꯝꯗꯧꯅ? ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨꯒ ꯍꯥꯏꯔꯨꯔꯒꯅ ꯂꯥꯞꯅ ꯃꯈꯣꯏꯗꯒꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯃꯤꯅꯝꯕꯤ ꯇꯧ ꯉꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯅꯨꯡꯁꯤꯕꯒꯤ ꯂꯨꯍꯨꯞ ꯑꯣꯏꯅ ꯍꯨꯛꯄꯤꯗꯨꯅ ꯏꯟꯊꯣꯛꯈ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ꯭ꯔꯥ? ꯇꯥꯝꯅꯥ ꯋꯥꯈꯜ ꯑꯗꯨꯅ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯛꯂꯦ. ꯃꯈꯣꯡꯗꯨ ꯐꯨꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯨꯛꯇꯨꯅ ꯂꯦꯞꯂꯤ, ꯀꯥꯎꯔꯨꯔꯦ. ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯁꯤꯟꯒꯦ ꯇꯧꯔꯛꯏ. ꯐꯤꯡꯅ ꯇꯥꯝꯅꯥꯕꯨ ꯉꯥꯛꯄꯤꯔꯛꯏ ꯐꯤꯔꯦꯞꯄꯅ. ꯑꯗꯨꯕꯨ ꯃꯁꯥ ꯊꯦꯡꯄꯥꯠꯇ꯭ꯔꯤꯉꯩ ꯇꯥꯝꯅꯥꯅ ꯃꯇꯣꯝꯇ ꯂꯦꯞꯆꯈꯤꯕ ꯑꯗꯨꯗ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯇꯥꯝꯅꯥꯗ ꯃꯤꯄꯥꯏꯖ ꯌꯦꯡꯖꯩ. ꯇꯥꯝꯅꯥ, ꯀꯨꯏꯃꯜꯂꯦꯗ. ꯃꯅꯨꯡꯗꯒꯤ ꯃꯄꯥꯅ ꯀꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅꯩ ꯑꯅꯤꯃꯛꯇꯣ. ꯐꯤꯔꯦꯞꯄ ꯈꯣꯟꯖꯦꯜ ꯍꯣꯡꯉꯛꯂꯒ ꯇꯞꯅ, ꯊꯦꯡꯉꯦ ꯆꯪꯉꯨ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯂꯩꯇꯨꯅ ꯍꯜꯂꯛꯂꯒ ꯀꯥꯔ ꯃꯅꯤꯡꯗꯨꯗ ꯇꯣꯡꯈꯠꯂꯛꯂꯦ. ꯇꯥꯝꯅꯥꯅ ꯒꯦꯠ ꯂꯣꯟꯈꯤꯕ ꯑꯗꯨꯁꯨ ꯍꯥꯏꯔꯞ ꯌꯦꯡꯉꯝꯃꯤ. ꯑꯉꯧꯕꯅ ꯒꯥꯔꯤ ꯊꯧꯗꯣ ꯐꯤꯔꯦꯞꯄ ꯃꯇꯥꯏ ꯋꯥꯏꯔꯞꯅ ꯇꯣꯡꯂꯒ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨ ꯆꯤꯡꯊꯔꯒ ꯈꯨꯅꯤꯡꯗꯨꯅ ꯃꯁꯥ ꯉꯥꯛꯏ. ꯆꯤꯝꯕꯥꯜꯗ ꯆꯤꯟꯇꯥ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯇꯨꯅꯁꯨ ꯊꯝꯃꯤ. ꯇꯥꯝꯅꯥꯅ ꯉꯁꯤ ꯃꯁꯥꯗꯣ ꯇꯨꯒꯦ ꯇꯧꯅ ꯍꯥꯏꯔꯛꯄ, ꯃꯥꯅ ꯕꯦꯕꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯨꯕ, ꯉꯁꯤ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯍꯩ ꯈꯔ ꯑꯗꯣ ꯌꯥꯝꯅ ꯌꯥꯝꯃꯟꯈ꯭ꯔꯕ꯭ꯔꯥ? ꯇꯥꯝꯅꯥꯒꯤ ꯃꯀꯣꯛ ꯃꯆꯥ ꯑꯗꯨꯅ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯊꯣꯛꯂꯕ꯭ꯔꯥ? ꯑꯗꯨꯅꯔꯥ ꯃꯁꯥꯗꯣ ꯂꯦꯞꯄ ꯉꯝꯗ ꯇꯨꯒꯦ ꯇꯧꯔꯛꯄꯗꯤ? ꯅꯨꯡꯁꯤꯕꯤ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯤꯀꯨꯞꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯍꯥꯏꯔꯞ ꯃꯥꯟꯅꯔꯨꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯇꯥꯝꯅꯥꯅ ꯀꯩ ꯈꯜꯂꯝꯒꯅꯤ? ꯊꯃꯣꯏ ꯁꯦꯡꯅ ꯑꯔꯣꯠꯄ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯂꯤꯖꯈꯤꯕ ꯇꯝꯖꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯜꯍꯟꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯁꯤꯅ ꯐꯤꯔꯦꯞꯄ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ. ꯇꯥꯝꯅꯥ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯑꯦꯛꯇꯤꯚꯥ ꯄꯨꯗꯦ, ꯑꯣꯇꯣꯗ ꯑꯣꯏꯅ ꯆꯠꯂꯤ. ꯑꯗꯨꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯨꯁꯨ ꯑꯣꯇꯣꯗ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯃꯦꯝꯊꯣꯏ ꯃꯥꯡꯒꯣꯜꯗ ꯐꯝꯃꯝꯃꯤ. ꯇꯥꯝꯅꯥ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯏ. ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯐꯝꯃꯨꯀꯣ, ꯂꯥꯛꯑꯣ, ꯄꯤꯕꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤ. ꯇꯥꯝꯅꯥꯁꯨ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛ ꯐꯝꯊꯔꯛꯂꯦ.
ए कई लेरजानो स्कूल दी थाना हौरबने खंगदिनी हे नंग नहाना यौसिलकपसिदने अइना ngaiबसे सात्रनो कोलहौरगा ओजाना यौसिलएना हाइरगा नोगलई ताना सुनोकपदे यौसिलई तांजादुदा फिरेपा इमुंगलोमदे थोरकलगा पिबादो मैथ के एक्स्ट्रा क्लास लेरे हाय पुंग अममुंगति चोंथरानी ngasiदी थाजद्रे थेंगनी तामनाना मेमथोइदा ओनसिलकलगा इदोमचा अदुदे ए हल्लगे मेमथोइने स्कूल हलकपनी चा थोखोलोनबिगी हाइबा फाव तामनाना याद्रे मयुमदा ओइना पोथानिंगबना फमलंबदगी मयुमदा हल्लगे हाइना कुमथख्रे चुनरिंग मखोंगना तबली तबली थोखिबदा फिरेपसु याम थुना तानरकलगा खामई लाइनदा लाइरो हकचांग से खरा नुंगाइतबगी गाड़ी मचा थौबदो नुंगाइत्रबा लेरमोइ थिनबिरगे हाइरमदुना फिरेपा थुना चेंचत तौदुना युमलोमदा हंजिनदुना चंखी तामना सुलेपगा थोरकपा गाइरी ngasiदी थिनबिगी हाइबदसु हंगोइबा फाउद्रे साउनिंगबगी ममी तादे हामु हामु मसादो चांग अमदा नॉर्मल अमदा तुम लेरी कारदो थौदोरकले फिरेपसु तामनागी थोंगदो मान हांगबिरे मसादी कुमथरुदना तामनासु काखलक्तुना थौदोक्रे अरोनगी गाड़ीना थौजलकपगा गाड़ी अनीदो थैने गेट मयादा अदुबो कौनरमद्रे कौनबगी तांजासु चादे मसा मसागी थबक चथोकनबदा हानदगिसु थैनबदा कदाई चतोइनो कनागिदनो हाइबन चिंबा हंगनदे एरोनसु मेदाम क्वार्टरदा थनमलगा तामनाबु थिनम नंगनबा हाथो हाथो चेलकपनी नंगखिद्रे गाड़ीदु निंगथिना खाममलगा इमुंग चंगए मागी का हेक योरकपगा मफी होंगदुना बाथरूम चंगगा बाथटबकी नाकंदा मखुद अनीना ngaktuna famlaga leikre खितंग मथा साबगी मोंगला नत्रगना नुंगाइत्रिब्रा हाइफम खंगदे असाउबगी ममी अमसु तारी ngarang तामनागा मखोय अनीना युमदा हनखिबगी लंबीदा तामनादा वाफम खरसो चेक्सिना लूना थमकी करंबा वाफम करंबा वारीनो खरदी हाइख्रे अदुबो हाइखिबा मयामदगी तैना ओनबदा नुपीदुना थोपो मतौरंबदो मा खितंगदि साउनिंगलुई इमुंगसिगी अरोन अथुपता फिरेपना खंगदबा साइटि लेरमगनी अदुबो एरोनदि सितनाना खंगबनी हगोतुना सावरदो ऑन तौई बॉडी वाशु मखुद्दा खरा कापलगा मसा पुंबा तपली तपली नोशिल्ली ममाइदसु हंजिन हंजिन ताई कया चोमदबा मकोइदो अमुकसु फांदोई माइथोंग अदो वाखल कया अमल खनबगी इरुमलुमबगी मम्मी तारी लोइख्रे अकंग बतावेलदुना मसादो तब तब न थोकलगा थोरकले बारोक तुम सेलगा माना तौगे खन्नुना हलकपा थबक अदो तौबा नंगद्रदुना अमो क्वार्टर द चटनबा ड्रेस होंगले होंगबा लोइरगा युमदगी गाड़ीसु थौदोरकले मते खरा थौदोरकपगा कारदो खामदुना तामनादा कॉल तौसिली नंबरगा लेनरंबसिना ngarang lambigi warida number su longnakhre haibasiमदि तामनाना हेक पाइखलकपगा एरोन कया सु फिंगदबा खंजेलदा फिरेपगा नक्सिनगनु हायरगा नंगना फिरेपगा चटमिनरमिसु कइगिनो तामना सु तपना अदुम खुम्मी माना थिनबिगी हाइबगिने हकचांग सु खरा ngamदबा अइना मागा चटमिनबसे कैदोरगे मरम लैबगिने अदुदि मरमदो हायरोदना मरम लई हायरगा मी अमगा लोइनगनु हायरगा अइना हेक्ता यागद्रा अइंगोंददि नंगोंदगी माना हेना फै अइना हाइसे नंगी तुंगी फनबने नंगी खलमद्रगबो नंगी पुंसीदा अइना खुथिंजिलंगद्रा तामना सु तपना अदुम खुम्मी ममांगी वारी अइ खंगदे अदुबो अइसु मागी हेक्ता लोइननिंगी माना इनाक्ता नगलकपा खुदिंग चिंबालना हैनदे पामदे हायरबसु थमोइनदि माना नक्सिलगलिखै नुंगाइबा फावी एरोन तामनाना ngang सकपा लौरक्तबदुदा वागा हाइफम खंगलमदे हाइबा इंदि हाइना खोइसाउनै अरोतपा मयेक सिंगना हाइदोकलोदा तामनादा फिरेपगा लोइना खिदनबा खामबदसु पाकना लौगनि हाइबगी थाजबसु उबा ngamlaktre तामना प्लीज मरम हंगद्रसु अइना हारिसे नंगिने
ai isana isagi wa phawa taba ngamaktrakan sida nangi wa kamaini inba ngamdoino Eron ma su tamna si phire pana pungsum sumkri haiba khangle ngangningai su oide phire pagi wangang mato lonchatta tamna na pangtharoi dabagi maram su leite phire pamangonda mi bu sumba haibagi angakpa gunna ma yauri adubu them nauduna phire pagi punsidagi chingthokpadi pamakli atappa khonjelda them naubagi maongda Eron na amukso mamangda phire pada kari thokrage nang khangba ngambra magi haukraba phattaba wari kaya malirasu ai thajaba ngamde pukchel su singna minamdana loina ma wari suli thori mabu phatte haibadi idea bangamde Eron do handakti kitang pinglawi khonjal kalapna bebe karam na laikide nang khangabra tamna mamit khangsing singi bebe bo aina nushibana nangbu uruba mikupta bebe bo ningshingi bebe gum nangbu sumangan kibadi ai yengduna leiba sungamoi mamangda bebe aina kanba ngamkide handaksu nangbu aigi mitmangdagi mangan kibada tuminna khangna khama ngamkidrabadi ai yamna suningam horaroi aruba tanja laklubadi aina nangbu kanba ngamkidabasu yai aduna aruba tangkak ama laktringi nangyum sidagi lakna leibaduni aina pamise nangbu aina manghaningde Sora muktang sang na holaga Eron na koldo thuna kakthali Aron bakara takthokluba ado ninghanaba nungaitaba akiba amata su phawrade hairap sakmana rubi adobo khudong thibadagi chingthokningbana bebe bu kanba ngamkidabagi laiman kangduna hingliba liliba punsini haidok tamthokluda kana amada tamna su somda bathroomda changaktuna thongzilda nga tharaga makhada tapna phamthari Makoktusu makut anina china paisilaga masagi masamdo masa mathanda kanne ekta phoidachai ma haifam tawfam khangre phire pamabu ningsiroi ge ngamre Eron magi wahai adusu tararoi ge ngamre bebe ga su phire paga mari leina ramlaba aduga huzikna bebe su mangre mana amu phire panungsire thangliba khongthang asi karino kadomdano chatliba lambi se maike chumlibra Mangdara, nacheptara, tungdara, nakandara. Kadomda thanglagana achungba khongthang singgadoriba. Mamabu thingnaba mikupta warobana pik thanduna ningzaba khudingma kaikre. Pen kidrabasu mache bebe budi soidana thigani. Mache nungsibidudi soidana mana puthorakani khalluba. Adubu ngasidi amukke hena masadu sontharagle. Khangba ngambagi chang lankre. Mache bebegi khongul leiruda phire pamabu nungsibana magi nungsibada tawraga hingladra phire pasu phatmande asuk tenma matam sida tanabu karigi asuk haina nungsiba tambiramli adobo nungsibagi ipakta masana phire pada ayaba piduna tawtharubadi maksu wakhan maning halakli thamoida phire pabo lupninglabasu wakhalna de ayaba pidri Nawai sing namitni Uti thongsi haina join haibadagi tamna chakhong ngantana changre Nahang kheri school chatpa masagi mathong mayamna hobi chatna bangak tanina nangna bohona bada ensang hauba chabagi matam leite Ngasidi kanamta chathokna roidabanina ingna tapna hauna thongba yaba mathel ama chase haiduna thongmani utido Chak thongna Instagram da share tawrakpa Steambat ki offer do tamna su chatning bana status ta thamki caption da kem ta hap ki balaite adubo phire pana reply halai chalo sira sande ne tamna gi reply do mihol dak dak chong na ngairi talli bo hairak tawribra natraga chei thangmo haibo oirak tawribra halakli reply khamprek bu khangui Mamon Sutokre, Tasabasu Wache, Soibra, Mrs. Haiduna, Dileto Kribra, Nagna Sungairam Laga, Halima Soma Pungyada, Baramakaida, Pick up Lucky. Asum Naina Krabana, Pidi Payam Tarutanana, Dressing Stokre.
ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯗ꯭ꯔꯦꯁ ꯁꯦꯠ ꯆꯥꯕꯗ ꯀꯦꯖꯨꯋꯦꯜ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯍꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯀꯦꯖꯨꯋꯦꯜ ꯁꯦꯠꯂꯒ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯂꯩꯇꯕꯅ ꯁꯨꯛꯆꯦꯠ ꯆꯠꯈꯤꯗꯕꯅꯤ꯫ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯦꯠꯂꯒ ꯊꯣꯔꯛꯂꯦ꯫ ꯑꯉꯧꯕꯗ ꯃꯥꯒ ꯆꯠꯁꯤ ꯍꯥꯏꯕ ꯐꯥꯎ ꯐꯤꯔꯦꯞꯄꯅ ꯌꯥꯈꯤꯗ꯭ꯔꯦ꯫ VIP ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯄꯨꯡ ꯈꯔꯗꯤ ꯐꯤꯔꯦꯞꯄꯅ ꯁ꯭ꯇꯤꯝꯕꯥꯠ ꯃꯐꯝꯗ ꯕꯨꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯈꯨꯗꯛꯇ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯕ ꯆꯠꯄ ꯍꯥꯏꯁꯤꯗꯕꯨ ꯀꯩꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯧꯒꯜꯂꯤ꯫ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯨ ꯅꯪꯕ ꯌꯥꯔꯤꯕꯅꯤ꯫ ꯐꯖꯗꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯕ ꯃꯤꯁꯛ ꯑꯣꯏꯗꯦ꯫ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯤ ꯃꯇꯤꯛ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯆꯤꯠ ꯑꯀꯣꯝ ꯉꯥꯏꯕ ꯀꯌꯥꯁꯨ ꯊꯣꯔꯛꯏ꯫ ꯁꯣꯄꯤꯡ ꯐꯥꯎꯕ ꯍꯥꯟꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯦꯄꯣꯏꯟꯃꯦꯟ ꯍꯥꯟꯅ ꯂꯧꯕꯒꯤ ꯐꯤꯕꯝꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ꯫ ꯃꯁꯤꯅꯁꯨ ꯃꯈꯣꯏꯗ ꯁꯦꯐꯇꯤ ꯑꯣꯏꯍꯜꯂꯤ꯫ ꯀꯩꯒꯨꯝꯕꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯒ ꯉꯥꯛꯄꯨꯟꯕ ꯅꯠꯇꯅ ꯆꯦꯛꯁꯤꯟꯕ ꯊꯕꯛ ꯑꯃꯗꯤ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯃꯃꯥꯡꯗ ꯃꯣꯜꯗ ꯂꯩꯔꯤꯉꯩ ꯃꯥꯏꯀꯩ ꯈꯪꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯩꯒꯨꯝꯕꯗ ꯏꯀꯣꯝ ꯀꯣꯝꯊꯣꯛꯄ ꯐꯤꯔꯦꯞꯄꯅꯤ꯫ ꯉꯁꯤꯗꯤ ꯇꯥꯝꯅꯥꯁꯨ ꯌꯥꯎꯕꯅꯤꯅ ꯌꯥꯝꯅ ꯀꯣꯝꯊꯣꯛꯎꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯔꯁꯠ ꯗꯦꯠꯀꯨꯝꯅ ꯑꯁꯣꯏꯕ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯊꯣꯛꯍꯟꯅꯤꯡꯂꯝꯗꯦ꯫ ꯁ꯭ꯇꯤꯝꯕꯥꯠꯇꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯍꯥꯡꯕ ꯕꯣꯗꯤ ꯁ꯭ꯄꯥ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯊꯝꯕ ꯔꯨꯝ ꯃꯅꯨꯡ ꯑꯃꯗ ꯐꯝꯕ ꯍꯤꯞꯄ ꯂꯣꯏꯅ ꯌꯥꯍꯟꯕ ꯃꯑꯣꯡꯗ ꯆꯥꯎꯅ ꯁꯥꯕꯅꯤ꯫ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯁꯦꯜ ꯆꯥꯎꯅ ꯀꯥꯏꯊꯗꯨꯅ ナꯟꯅ ꯅꯧꯅ ꯍꯥꯡꯕ ꯁ꯭ꯄꯥ ꯃꯐꯝꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ VIPꯒꯤ ꯁ꯭ꯄꯥ ꯃꯐꯝ ꯑꯃꯅꯤ꯫ ꯑꯅꯤꯗꯨ ꯃꯐꯝꯗꯨ ꯌꯧꯔꯛꯂꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯕꯗ ꯇꯥꯝꯅ ꯐꯤꯔꯦꯞꯄꯅ ꯀꯩ ꯈꯜꯂꯤꯕꯅꯣ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯍꯨꯃꯥꯡ ꯀꯥꯡꯈꯤ꯫ ꯃꯥ ꯐꯤꯔꯦꯞꯄꯁꯦ ꯑꯐꯕ ꯃꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯎꯒꯦꯁꯨ ꯀꯤꯖꯩ ꯉꯝꯗꯦ꯫ ꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯁꯦꯜ ꯆꯥꯎꯃꯟꯗꯅ ꯀꯅꯥꯝꯇ ꯆꯪꯕ ꯉꯝꯗ꯭ꯔꯖꯥꯠꯂꯥ? ꯐꯤꯔꯦꯞꯄ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯃꯤ ꯆꯪꯉꯒ ꯀꯣꯏꯂꯥꯡ ꯂꯥꯡꯗꯣ ꯁꯔꯨꯛ ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯇꯥꯝꯅ ꯐꯤꯔꯦꯞꯄꯗ ꯁꯠ ꯌꯦꯡꯉꯛꯏ꯫ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯅꯣꯛꯁꯤꯜꯂꯒ ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯅꯨ ꯈꯨꯠꯁꯦ ꯇꯨꯡꯗ ꯁꯨꯝ ꯄꯨꯜꯂꯒꯅꯦ ꯂꯩꯒꯦ ꯅꯪꯉꯣꯟꯗ ꯁꯣꯛꯆꯔꯣꯏ꯫ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯏꯅꯔꯖꯤ ꯕꯨꯁꯇꯔ ꯑꯝꯇꯪ ꯆꯥꯒꯦꯅ ꯅꯛꯁꯤꯜꯂꯛꯄꯗ ꯈꯨꯕꯥꯛ ꯑꯣꯏꯅ ꯄꯤꯖꯔꯛꯇꯅ ꯏꯆꯣꯞ ꯆꯣꯞꯅꯅꯤ꯫ ꯇꯥꯝꯅ ꯆꯠꯃꯤꯟꯅꯔꯤꯕ ꯁ꯭ꯇꯥꯐ ꯑꯗꯣ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯐꯤꯔꯦꯞꯄꯗ ꯁꯥꯎꯔꯞ ꯌꯦꯡꯁꯤꯜꯂꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯎꯁꯤꯟꯅꯗ ꯅꯣꯛꯄ ꯊꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯁ꯭ꯇꯥꯐꯇꯨꯅ ꯂꯝꯖꯤꯡꯂꯒ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯐꯝꯗ ꯇꯥꯛꯂꯝꯂꯦ꯫ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯏꯠ ꯇꯣꯡꯉꯥꯜꯂꯤ꯫ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯑꯅꯤꯃꯛꯇꯣ꯫ ꯑꯗꯨꯒ ꯁ꯭ꯇꯤꯝ ꯇꯧꯐꯝ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯂꯦ꯫ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯐꯝꯈ꯭ꯔꯦ ꯐꯤꯔꯦꯞꯄ꯫ ꯁ꯭ꯇꯥꯐꯇꯨꯅ ꯃꯆꯤꯟꯗꯨꯁꯨ ꯊꯥꯔꯝꯂꯦ꯫ ꯃꯅꯨꯡꯗ ꯚꯣꯂꯨꯝ ꯂꯩꯈꯠ ꯂꯩꯊꯒꯤ ꯁ꯭ꯋꯤꯆꯇꯨꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯐꯤꯔꯦꯞꯄꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯁ꯭ꯇꯤꯝꯕꯥꯠꯁꯤ ꯑꯃꯨꯛ ꯆꯠꯂꯤ꯫ ꯁꯤꯅꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯗꯨꯅ ꯎꯏꯕꯕꯨ ꯍꯧꯈ꯭ꯔꯦ꯫ ꯎꯏꯔꯝꯕꯗꯒꯤ ꯇꯨꯝꯒꯦ ꯇꯧꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯤꯔꯦꯞꯄ ꯎꯏꯔꯝꯕꯗꯣ ꯍꯤꯠ ꯀꯟꯈꯠꯂꯛꯄꯒꯨꯝꯅ ꯃꯁꯥꯗꯨ ꯖꯔ ꯁꯥꯒꯠꯂꯛꯄꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯍꯤꯠꯇꯨ ꯍꯦꯟꯀꯠꯅ ꯂꯩꯔꯝꯕꯗ ꯂꯩꯊꯅꯕ ꯍꯥꯏꯗꯨꯅ ꯁ꯭ꯋꯤꯆꯇꯨꯗ ꯅꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯊꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯁ꯭ꯋꯤꯆꯇꯣ ꯅꯝꯕꯗ ꯆꯠꯂꯝꯗ꯭ꯔꯦ꯫ ꯃꯆꯤꯟ ꯀꯟꯇ꯭ꯔꯣꯜꯁꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯥꯟꯅꯕ ꯑꯃꯒ ꯃꯅꯨꯡꯂꯣꯝꯗ ꯁꯥꯟꯅꯕ ꯑꯃꯒ ꯌꯥꯕꯅꯤ꯫ ꯃꯅꯨꯡꯂꯣꯝꯒꯤꯁꯤꯗꯤ ꯆꯠꯈꯤꯗ꯭ꯔꯦ꯫ ꯍꯤꯠꯇꯨꯗ ꯐꯤꯔꯦꯞꯄ ꯀꯣꯛꯇ ꯋꯪ ꯍꯥꯏꯒꯠꯈ꯭ꯔꯕꯅꯤ꯫ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯕ ꯉꯝꯃꯛꯇ꯭ꯔꯦ ꯈꯨꯗꯛꯇꯨꯗ꯫ ꯊꯣꯡꯗꯨ ꯊꯨꯅ ꯍꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯡꯕ ꯌꯥꯔꯝꯗꯦ꯫ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯃꯄꯥꯟꯂꯣꯝꯗ꯫ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯇꯥꯔꯗ꯭ꯔꯦ꯫ ꯇꯥꯝꯅꯥꯗꯤ ꯁ꯭ꯇꯤꯝꯕꯥꯠꯇꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯀꯨꯏꯅ ꯐꯝꯔꯝꯗ ꯊꯣꯔꯛꯂꯦ꯫ ꯐꯤꯔꯦꯞꯄꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯊꯣꯡ ꯊꯤꯜꯂꯤ꯫ ꯇꯥꯕ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯍꯟꯅꯤꯡꯉꯦ꯫ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯇꯥꯝꯅ ꯃꯁꯥꯗꯣ ꯈꯤꯇꯪ ꯃꯤꯄꯥꯏꯅ ꯊꯣꯡ ꯊꯤꯜꯂꯤ꯫ ꯑꯗꯨꯗꯁꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯁꯃꯤꯜ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ꯫ ꯊꯣꯡꯗꯨꯗ ꯊꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥꯟꯗ ꯂꯣꯛ ꯂꯩꯔꯝꯂꯦ꯫ ꯍꯥꯡꯗꯨꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯔꯨꯝꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯍꯤꯠꯇꯨꯅ ꯇꯥꯝꯅꯥ ꯐꯥꯎꯕ ꯍꯨꯃꯥꯡ ꯖꯔ ꯀꯥꯡꯈꯠꯂꯛꯏ꯫ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯐꯤꯔꯦꯞꯄꯗꯨꯁꯨ ꯎꯔꯛꯂꯦ꯫ ꯇꯥꯝꯅꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯄꯥꯈꯠꯅ ꯃꯌꯥꯝ ꯀꯧꯔꯒ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯐꯤꯔꯦꯞꯄꯕꯨ ꯆꯤꯡꯈꯠꯅꯕ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯁ꯭ꯇꯥꯐ ꯅꯨꯄꯥ ꯑꯅꯤꯃꯨꯛꯀ ꯇꯧꯔꯒ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯥꯎ ꯐꯥꯎꯅꯔꯒ
ꯈꯨꯗꯛꯇ ꯊꯨꯅ ꯐꯤꯔꯦꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯆꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯄꯥꯎ ꯇꯥꯕꯗ ꯁꯅꯥꯌꯥꯏ ꯑꯦꯔꯣꯟꯒ ꯇꯧꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯃꯆꯥꯒꯤ ꯂꯩꯐꯝ ꯊꯤꯗꯨꯅ ꯆꯪꯂꯛꯄꯗ ꯐꯤꯔꯦꯞꯄ ꯀꯥꯡꯊꯣꯜꯗ ꯅꯪꯒꯟꯅ ꯀꯥꯡꯈꯠꯂꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥꯌꯥꯏ ꯁꯣꯔ ꯍꯣꯟꯗꯣꯛꯄꯁꯨ ꯉꯝꯃꯛꯂꯦ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ꯫ "ꯃꯆꯥ ꯊꯣꯏꯕ, ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ?" "ꯇꯧꯗ꯭ꯔꯦ ꯏꯃꯥ." "ꯅꯪꯕꯨ ꯏꯃꯥꯅ ꯃꯤ ꯌꯥꯎꯗꯅ ꯅꯊꯣꯝꯇ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯛꯅꯕ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯉꯤꯅꯦ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯒ ꯐꯪꯉꯤ ꯍꯦꯛꯇ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯅ ꯉꯥꯡꯕꯁꯨ ꯇꯥꯕꯤꯗꯦ꯫ ꯅꯪꯅ ꯁꯨꯃꯥꯏ ꯇꯧꯔꯝꯃꯒ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯕ ꯉꯝꯗꯣꯔꯤꯕꯅꯣ?" "ꯏꯃꯥ, ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯁꯨ ꯑꯣꯏꯕꯒꯤꯅꯤꯗ, ꯌꯦꯛꯅꯕꯗ ꯅꯠꯇꯦ, ꯃꯆꯤꯟꯗ ꯁꯣꯏꯕ ꯈꯔ ꯂꯩꯕꯒꯤꯅꯤ." "ꯐꯔꯦ, ꯑꯃ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ꯫ ꯑꯩꯅꯦ ꯗꯣꯛꯇꯔ ꯑꯃꯨꯛꯇ ꯎꯅꯔꯝꯒꯦ, ꯅꯪ ꯄꯣꯊꯥꯅꯕ ꯇꯧ." ꯁꯤ ꯍꯥꯏꯗꯨꯅ ꯑꯦꯔꯣꯟꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯉꯤꯕ ꯗꯣꯛꯇꯔꯗꯨꯒꯤ ꯀꯦꯕꯤꯟꯗ ꯆꯪꯉꯛꯏ꯫ ꯐꯝꯂꯕ ꯇꯨꯡꯗ ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ꯫ "ꯍꯤꯠ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯒꯤꯅꯤ ꯃꯥꯒꯤꯁꯦ, ꯑꯣꯚꯔ ꯍꯤꯇꯦꯠ ꯑꯣꯏꯈꯤꯕꯒꯤ, ꯑꯗꯨꯒ ꯋꯥꯟꯊꯔꯛꯄꯅꯤ꯫ ꯍꯥꯟꯅ ꯁ꯭ꯇꯤꯝ ꯕꯥꯊ ꯇꯧꯔꯛꯇꯕ꯭ꯔꯥ?" "ꯌꯨꯝꯗꯁꯨ ꯁ꯭ꯇꯤꯝ ꯕꯥꯊ ꯑꯗꯨꯝ ꯇꯧꯕ ꯑꯉꯥꯡꯅꯤ ꯗꯣꯛꯇꯔ, ꯍꯦꯜꯊꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯟꯅꯗꯒꯤꯁꯨ ꯀꯩꯝꯇ ꯂꯩꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ, ꯃꯦꯟ ꯀꯣꯖꯦꯁꯁꯦ ꯑꯣꯚꯔꯍꯤꯠ ꯑꯣꯏꯕꯒꯤꯅꯤ." "ꯗꯣꯛꯇꯔ, ꯑꯩꯁꯨ ꯃꯐꯝꯗꯨ ꯂꯥꯏꯟ ꯂꯧꯅꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯪꯖꯔꯒꯦ꯫ ꯑꯄꯦꯟ ꯄꯦꯟꯗ ꯃꯌꯥꯝ ꯂꯩꯅꯕꯅꯤꯅ ꯊꯧꯗꯣꯛ ꯑꯃ ꯏꯆꯝ ꯆꯝꯅ ꯊꯣꯛꯄ ꯑꯣꯏꯔꯁꯨ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗꯣꯛꯇ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯄꯣꯊꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ." "ꯃꯥꯅꯤ ꯃꯦꯗꯥꯝ, ꯄꯨꯛꯆꯦꯜ ꯆꯝꯊꯣꯛꯅꯕ ꯑꯗꯨꯝ ꯈꯪꯗꯣꯛꯄꯅ ꯐꯩ꯫ ꯃꯦꯆꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯑꯗꯨꯕꯨ ꯌꯦꯡꯂꯁꯤ, ꯈꯪꯗꯣꯛꯄꯅ ꯄꯨꯛꯅꯤꯡꯗꯤ ꯂꯣꯏꯅ ꯆꯝꯃꯅꯤ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯗꯣꯛꯇꯔꯁꯨ ꯄꯪꯋꯥ ꯋꯥꯕꯤꯔꯦ꯫ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤ ꯄꯨꯖꯈ꯭ꯔꯒꯦ, ꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ." "ꯐꯅꯤ ꯃꯦꯗꯥꯝ, ꯑꯩ ꯁꯤꯟꯖꯒꯦ." ꯀꯦꯕꯤꯟꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯁꯅꯥꯌꯥꯏ ꯑꯦꯔꯣꯟꯗ ꯊꯧꯗꯥꯔꯛꯏ꯫ "ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯣꯏꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯔꯛꯑꯣ꯫ ꯎꯠꯅ ꯋꯥꯏꯅ ꯃꯦꯟꯁꯤꯟꯕ ꯌꯥꯔꯣꯏ, ꯀꯃꯥꯏꯅ ꯁꯣꯏꯔꯛꯄꯅꯣ ꯈꯪꯗꯣꯔꯛꯑꯣ." "ꯐꯅꯤ ꯃꯦꯗꯥꯝ." ꯁꯅꯥꯌꯥꯏꯒꯤ ꯑꯦꯔꯣꯟꯒ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯔꯗꯇꯨꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯋꯥꯖꯕꯤ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛ ꯆꯪꯁꯤꯟꯈꯤꯕꯒ ꯑꯦꯔꯣꯟꯅ ꯆꯤꯌꯔꯗꯨ ꯆꯤꯡꯁꯤꯜꯂꯒ ꯐꯝꯍꯜꯂꯤ꯫ "ꯉꯁꯤꯗꯤ ꯁꯤꯗ ꯄꯣꯊꯥꯔꯁꯤꯔꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ?" "ꯏꯃꯥ, ꯇꯥꯝꯅ ꯍꯟꯈ꯭ꯔꯕꯣ?" ꯑꯦꯔꯣꯟ ꯉꯛꯏ꯫ ꯇꯥꯝꯅ ꯄꯜꯂꯛꯄꯗ ꯀꯩꯂꯩ ꯂꯩꯇꯨꯅ ꯌꯦꯡꯉꯨꯔꯒ ꯃꯄꯥꯟꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯆꯠꯄꯗꯨꯗꯁꯨ ꯂꯩꯈ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ "ꯍꯧꯖꯤꯛꯄꯨ ꯃꯤꯒꯤ ꯋꯥꯕ ꯃꯇꯝꯂꯣ?" ꯃꯥ ꯄꯥꯈꯠꯂꯝꯃꯅꯤ꯫ ꯁꯣꯝꯗꯅ ꯇꯥꯝꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯇꯞꯅ ꯐꯃꯨꯡ ꯐꯝꯊꯔꯛꯂꯒ ꯎꯪꯗꯨꯅꯁꯨ ꯃꯪꯗꯨꯅꯁꯨ ꯂꯩꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒꯅꯤ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ꯫ ꯇꯦꯛꯁ ꯊꯥꯒꯦ ꯈꯜꯂꯤꯉꯩ ꯐꯤꯔꯦꯞꯄꯅ ꯑꯣꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ, ꯃꯁꯥꯗꯣ ꯈꯔ ꯁꯦꯝꯂꯒ꯫ "ꯍꯜꯂꯣ, ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯇꯦꯛꯁ ꯊꯥꯒꯦ ꯇꯧꯔꯝꯃꯤꯅꯤ꯫ ꯏꯃꯥ ꯍꯣꯏ ꯂꯥꯛꯍꯧꯕꯗꯨꯗ ꯑꯩ ꯑꯗꯨꯝ ꯍꯜꯂꯕ." ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯂꯩꯍꯧꯔꯤꯕ ꯕꯦꯒꯇꯨꯗ ꯍꯥꯏꯔꯞ ꯌꯦꯡꯉꯒ, "ꯂꯥꯏꯟꯗ ꯍꯜꯂꯕꯣ?" "ꯍꯜꯂꯦ꯫ ꯗꯣꯛꯇꯔꯅ ꯀꯩꯀꯩ ꯍꯥꯏꯔꯛꯑꯒꯦ?" "ꯏꯅꯔꯖꯤ ꯕꯨꯁꯇꯔ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯥꯏꯔꯛꯏ." ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯅ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯔꯛꯄꯗ ꯊꯣꯏꯅ ꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏꯁꯨ ꯀꯥꯎꯔꯝꯃꯤ." ꯐꯤꯔꯦꯞꯄ ꯌꯥꯝ ꯊꯨꯅ, "ꯑꯦꯅꯔꯖꯤ ꯕꯨꯁꯇꯔꯔꯣ? ꯑꯩꯁꯨ ꯇꯦꯁ ꯇꯧꯅꯤꯡ ꯂꯩꯔꯝꯕꯅꯤ꯫ ꯅꯪꯅꯕꯨ ꯄꯤꯖꯅꯤ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯈꯨꯗꯛꯇ ꯄꯥꯏꯔꯛꯀꯅꯤ ꯅꯅꯥꯛꯇ." "ꯂꯤꯛꯇꯣ?" "ꯀꯅꯥꯒꯤ ꯂꯤꯛ?" "ꯅꯍꯥꯟꯃꯨꯛꯀꯤ ꯂꯤꯛ, ꯑꯩꯅ ꯕꯟꯗꯥꯟ ꯊꯝꯗꯣꯛꯅꯤ ꯍꯥꯏꯖꯤꯟꯕꯗꯣ, ꯊꯝꯗꯦ ꯀꯩꯁꯨ." ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ "ꯑꯩꯗꯤ ꯅꯪꯅ ꯅꯍꯥꯟꯅ ꯕꯟꯗꯥꯟ ꯊꯝꯗꯣꯛꯀꯦ ꯍꯥꯏꯕꯗꯨꯗ ꯊꯝꯖꯔꯁꯅꯨꯅ ꯍꯪꯕꯤꯗ꯭ꯔꯕꯅꯤ." "ꯏꯁ, ꯄꯥꯝꯖꯗꯦ ꯀꯩꯁꯨ, ꯑꯩ ꯁꯦꯜꯒ ꯆꯤꯟꯗꯦ, ꯃꯊꯪ ꯊꯦꯡꯅꯕꯗ ꯄꯤꯔꯒꯦ." ꯐꯤꯔꯦꯞꯄ ꯇꯞꯅ, "ꯀꯨꯟꯗꯣ ꯄꯔꯦꯡꯅꯤ ꯈꯜꯂꯒ ꯅꯪꯒꯤ ꯉꯛꯁꯝꯗ ꯍꯨꯛꯈ꯭ꯔꯕꯅꯤ, ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯣ. ꯍꯨꯛꯈ꯭ꯔꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ, ꯇꯧꯍꯩꯗꯕꯅꯤ." ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯨꯟꯗꯣꯛꯂꯝꯕ ꯕꯦꯒꯇꯨꯗ ꯇꯞꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯤꯍꯨꯜꯗꯣ ꯊꯥꯖꯤꯟꯗ ꯑꯃꯨꯛ ꯍꯨꯜꯂ ꯂꯩꯔꯝꯅꯤ. ꯂꯤꯛꯇꯨꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯣꯏꯈ꯭ꯔꯦ, ꯂꯨꯍꯣꯡꯕ ꯁꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯥꯏꯅ ꯄꯥꯈꯠꯇꯅ꯫ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯍꯥꯏꯔꯛꯑꯒꯦ. ꯑꯩ ꯌꯨꯝꯗ ꯍꯜꯂꯦ. ꯅꯪ ꯄꯥꯈꯠꯂꯝꯃꯅꯤꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ. ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ." "ꯍꯣꯏ." ꯇꯞꯅ ꯁꯥꯟꯅꯕ ꯋꯥꯔꯤꯅꯤ ꯃꯄꯨꯡ ꯐꯥꯅ ꯃꯃꯥꯡꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯦꯔꯣꯟꯁꯨ ꯇꯥꯔꯨꯗꯦ꯫
rear view mirror dudagi firipan amomon ngarang ngangbado khaktani taba phangba tanjadu da eronda spa mafamdagi call amasu lakle paikhatli sir CCTV gi record fangle nubi ma chenare